Malemgi atai mafamsingda pangthoknabagum ngasi Manipurdasu nupigi numit palan thoram pakshana pangthoktuna khunai asida nupina lauriba thodang amadi thengnariba khudongchadabasing nauhaunana ningsingkhre. Nupi singna ngasisu weaker section dagi kakhatpa ngamdri haina Imphal East Jilla Parishad ki Upa Adaksya Khetri Mayum Tamana phongdokre. Wafam asi ngasi SS Entertainment ga kushamnaduna konung laikai nupi Kanglup Imphal, Performing Arts, Culture and Education Imphal amadi Tiranga Trust Imphal na sinduna pangthokhiba International Women Day gi thoramda phongdokhibani. Anganwadi workers, helpers, asa workers, street vendors, organization, union singita oiba tonganba policy amadi provision thambiu haiba davi taladuna Bharatiya Mazdoor Sangha Manipur State ki nupi thomi singna Naurem Thongdagi DC Complex Imphal West Power Rally ama chatpaga loinana Deputy Commissioner N Pravinna memorandum pishinkre. Malemgi nupi gi numit ka mari leinana Churachandpur sector gi makhada ngasi Loktak Battalion Assam Rifles na sinduna Join Indian Army Assam Rifles for the Women, Students and Youth of Bisnupur District haiba hiramda sandokna taktuna wakhal tahanmagi thoram ama pangthokre. Thoram aduda lamdam asigi nupi singna Assam Rifles amasung Indian Army da changnabagi job opportunity singi matangda sandokna taki. International Women's Day gamari leinana hauziki matamda hiram ama natraga amadagi nupida otpanaiba amadi aki tuzungba pokhanmagi matangda and calm pictures ki banner makhada ho nongdamba haina mingthonba instrumental music video album amangasi Thawal Khetri Laikai da leiba studio asida phongkhre. Numit humni chupna chathagadaba Cow Regional Agri Fair lising anikun gamathoi ngasidagi Central Agriculture University Central Farm da hodokre. Manipur yauna Northeast ki state singda agriculture ki lamda hena chawkhatnaba hotnari haina Agriculture amasung Farmers Welfare gi Union Minister Narendra Singh Tomar na haikre. Aikhoigi akoibagi fibamda ahongba kaya lakpana thawai panba jiva kaya mangshilakpagi fibam ama lakliba asida lamlaki sa uchek sing kannaba hotnabada Yangau Pokpi Lokcha Wildlife Sanctuary na singnaba marakta achauba thodang lauri. Malemgi leipak singda COVID-19 laichatagi leikhidaba apunma masing lakun manga lising marifutara mariga subna humphumari sukre. Hauzik faubada miyoi crore tara mathoi lakh humphunipan lising humbutra mapanga chama yankai nithoi laichat asina sokhan kre. India da su laichat asidagi miyoi lakh ama lising yankai taret ka chanipan yankai humdoi leikhidre. Aztec Fight Studio ki player Yambem Govinda minute amada khwaidagi masing yamba full extension punch Chahum Nifumari Thinduna Anova Guinness World Record Kidamak Mai Pakna attempt tokre. Nakalambaromda Fight Studio Asimaki fighter Thongnozam Niranjoy nasu minute amada fingertips push up chamatara mari induna Mai Pakna attempt toke. Lamsang Kendragi Manung Chana Lairiva Loitang Kulen Mamang Lekaida Matang Kuina Maimam to the Lairam Laba Laikaya Sigi Lambi Amadi Community Hall Social Worker Kundrak Pongkanbana LYC Loitang Kulen ga Kusham Naraga Ngarang dagi Mai Thanduna Miyamda Kushinabagi Kongchet Hokre. Team Kuntra Mathoina Saruk Yaduna Ngasidagi First WYC Trophy All Manipur 7A Site Open Football Tournament Imphal East ki Manung Chanba Waka Playground Hokre. Tournament asida puna team kuntra mathoina saruk yawaga loinana haudokpagi match da Bisnupur FC amadi WYFC anina sanaki.